mai pakpa haibasi matam changi hotnaba changi One day, your struggle will become your story, and the world will be inspired by it. Ngasi, umay bidagi tamsin ba yaba maroi ba para mga puduro laksari. Kangsin ba da kana gani kang video singdi skip tawda bagi hainabi ba tamsi. Ahan ba da umay bisi matam supada matanta pai gani. Adubu kariguma matam da atopo umay bisinga pai minabaga suyawi. Adubu mahang na atopa apikpa usek singa samna hairabada pigeon khunu singadi kaidonungda paiminade masine khodi kari hainingli ekhogi punsida wakal thenba miyoi singdagi yariba makai lapna leinana ba honasi karigumba matamda nathanta ngairaboi da khanbo kanagumbi amatana nangbu mateng tobiraktraba matam aduda ninghanabadi phawganu masine nangna mai pakna sangsileba lambi edu maramdi mathanta pairiba mahaktuni akanba masasing panba Ani subada umay bising asi makoy di yamna asan ba mityeng laygani. Makoy na machinsak koy na nabahat ka doriba sa adu kilometer mga walingay dagi lapningay dagi ugani. Amupu ukraba madubo mog thadokhiba haibadudi sungway oy thoktabani. Maduda lakningba khudong thiba laksanu maduda thona phana thengai nagani haibagi asetwa wakhalon laygani. Ahum subada umay bising na kaidongnungda hana na siramlaba sasing kaidongnungda sade. Makoy matam chukpada ahingba sasing hatuna sagani. Makoy na haludaba hana na siramlaba adu sage haibasi khande. Masina marupsing atogi mamangi wari adu kauthoklasi. Madu apaba wari su oibiyai natragana nungaitaba hansina khallubada pukningda awaba kaya piba oigera. Madu oiningba ma oirasunu madubu kauthokpa tamsi. Haukiba nungaitaba thongdoksing asoiba kaya aduda thoine hena khanjinduna nungaitaba lepro hauzik oireba mikup asida luna lawsi tungda oirakadaba lakadaba adugidamak thongna leina hingsi mari subada yamna sathiba jibani nongoi nungsit marakta thongna phana koi pai duna lei nongna kana suringai apipu ucheksing makonda lotuna leigani adubu umai bisingdi atopa jiba singdagi tongali Makoyna kana sliba nungsitpu sisinaduna lechilge mathakta hena wangna paisingani punsida lagliba khudongthiba kaya sing asigi marumda asoba khudongchaba ama loinaduna lag kanagumba kharana masibu makoyda wahanba khudongthianba haigani aduga kanagumba kharana masibu khudongchaba ama hoina ugani aduga masidagi punsida hena mai pakna naba honagani masida adomna phana khalabasu yai fattana khalabasu yai iyada yai adubu masida outcome aduni poloida kanaba oirakpaduni Karambano nangna khangedoribasi Aroibada manga subada punsida tamsindaba yadraba para amakhakni karino khangminasi Umaibi asi sahi humpu tara rom hingi makoyna sahi nepu surukpa matamda makoygi machina si konsilakani amadi makoygi masasing yamna hobuna lumthai masina makoygi machinjak tanbada yamna singnaba mo ohelle matamasida mahaki choice ani khak leigani madudi siba masung lanthingnaba adubu masida umaibina lanthingnaba oina khalli awangba chingda paikhalli aduga makoygi machin adu nungsingda yesinduna masamaki machindu thugaiba hogani masida chaina yamna kalli ising chentherakani adubu matam kharagi matungda anauba machin ama hakulakadoribani masida anauba pangal amasu loinagadoribani mai pakpa haibasi matam changi hotaba changi sathina struggle toba mathau tai punsida mai pakna sangsingge haidabadi awaba chaina sing khangba mathau tai ngasi pithibista lariba mioi kaya mai pakpa haibasida laina struggle yaudana mai pakpa yaram lagadi pithibista lariba mioi kaya singasi mai pakpagi misingtana pek khalam lagani nangna wariba chaina phangliba matam aduda nathaituna nangi mai pakpa adu manghangan one day your struggle will become your story and the world will be inspired by it